Matamgi Manipuri Wari channel asibu tambiriba khwai pomnamakpu taramna okjari. Ngasi su mahausagom Kokchakpi Nungshibi 38 suba tangkak amok puduna lakjari punna taminarasi. Ngasi su mahausagomna thabak laknari. Suti mathang leikibana mayamda ngasidi suti sing aduge wathi mayam pulnaga wathi suri. Ngahan chinglim bagamimga diachet pagidubo asingboy ojala. Asingboy bini kaino khut ka samnari dudi. Yam cha ida. Yare, asingbra singdabra do amta khangtokise. Somda somalimga Joska makoi aniso wari fudanari thabaka tawdaba makai. Josna Akhoi ibai hoide ichiga de chatkre harine. Malimna hoine nang samada no heriniga de chalu chodana. Ai budi yaye aduda mana Korean drama manga drana yadrine. Nangso nong fado Korean drama do kumnu joyadro. Kai de no da ibai na mo. Imana boy bagi song wachi tong no baywane. Lu de lu silakladi kine he bungo noine di khangdriba. Amar so ngasi di thengne he kedor janu khangde. Irai lei maso Amar na head office ta thilamlaga maso mall da muklagli. Gari park tawshilamlaga maso makoi ani na leiriba jaga adu da lakladuna wathi suba yawminari. Kaino nang thenglai isina. Nupigi driver oi leirine adugine. Ngaiko akhoi Kokchakpi du de. Navai ga kanna khana hori. Kai gina isa. Ho, lesna haibra kaino nupim lai dai dai. Aduna call tawre haibra kaino khangde. Ada Kokchakpi na tawrakpada tai haibra kaino. Aduda akhoi maibangduna kanano su yengdana jaga tawre kaina ga lawshilura male. Adugi mari khara tawnari male. Ngasai call tawraga hairapane. Aida de phasana de wari di sanhaudre. Aiso loshinaba kana langnari ngaiduda. Chatla hai moi du de khana banate oinari ne. Nangna khangiba. Ahoi. Thaibisana chinglemba bungairi bazar mayada chinglemba sulagladuna mangi manakta changsalae. Wahi ama fawba haidana gari so dulang sille. Chinglemba so ogladuna nokfet tawraga gari tu thauri khara chatlaga. Tabro. Tai. Say, sawba pharoba. Saude, ai saude ko. Chinglemba wa makha dadana gari to thauri khara thauraga lamhang amada gari to khamle. Thaibisana ngakna mamaindu laishilai. Kaino, kaidano khamisiba. Chinglemba seatbelt to lauthoroklaga Thaibisana da munna yengduna lei. Kai khuyengno, hinade ko, yenghakanam taga. Chinglemba nakfet tamak tawraga Thaibisana da somsom naksalai. Aduga saunaba phanaba haidana Chinglembana Thaibisana gi tabarabi chimbalduda tapna thinglai. Ngaihangti makhoi ani nungairaba sangsar amada tawminari. Chinglembana somna tawrakpaduda ikaibana loire. Adubo sauribanina makhutuna inthoklaga. Andojo nungsidemta. Saufanaba injection edo. Hadak muko saurdine aidiko haibida isini. Se aigi nungsibidi maramokpane. Wado ai phazana haigiba. Somdogane ai singarangse tension khara wangiba. Adudaneba aigi ex to aduda call dum torokpado. Hanjin torokpaduda ai amata paideba. Som torokpaduda ai su phone do yenghawdana mahoironggadra haidana ne nangona jaikre. Se pairano se ai soikreba. Dagi nungshibi. Yam pakti da kainaga nangdine phone haidoba. Aino phone oiradi nangna sono tare ne. Thaibisana mamai leithoke haujike maong aduda ikaiba khanglibani. Mapan thongda sausinaraso magi matau aduda Chinglembadi nungsiba sumasum hengkalakpadawna tawrae. Chinglemba nokfet tawraga. Ado sauba pharoba. Thaibisana so nokfet tawraga mamainda laisilaklaga tapna Chinglembagi mamaida makut anidu thamladuna. Ai nangonda yam kuina sauba ngamdi. Aigi Kokchakpo. Ado ngaiko, ai nangonda wam tangi. Kai wano, amata nate ani so hango. Kai gino nangna ngasibo ingonda mimai namta kautrise. Is, ado gi oire. Aidi yam luba wa gairaktuga malure. Hairo odo, noklaga leine masaknina inungi nungshiradana. Chinglemba mangonda haifet chingsilai.
ꯆꯦꯊꯣꯛꯄꯗꯤ ꯌꯥꯗꯕꯅꯤꯅ ꯇꯨꯃꯤꯟꯅꯗꯨꯃꯛ ꯂꯩ ꯈꯪꯍꯧꯗꯅ ꯃꯃꯤꯠꯇ ꯎꯏꯁꯤꯜꯂꯤ ꯅꯣꯛꯐꯦꯠ ꯇꯧꯅ ꯃꯈꯨꯠꯇꯨꯗ ꯄꯥꯏꯔꯒ ꯅꯨꯡꯁꯤꯅ ꯄꯄꯤ ꯇꯧꯔꯤ ꯊꯣꯏꯕꯤꯁꯅꯥꯁꯨ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯏ ꯅꯣꯛꯐꯦꯠ ꯇꯧꯅ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯒꯗꯧꯕ ꯅꯉꯣꯟꯗ ꯀꯩꯒꯤ ꯃꯦꯝ ꯀꯧꯗꯣꯏꯅꯣ ꯑꯦ ꯁꯤꯗꯤ ꯄꯨꯔꯥ ꯀꯩꯅꯣꯝꯅꯤꯅ ꯀꯩꯅꯣ ꯍꯥꯏꯁꯦ ꯑꯣꯏꯅꯤꯡꯗ꯭ꯔꯤꯔꯣ ꯅꯪꯒꯤꯁꯦ ꯑꯗꯨꯏ ꯅꯠꯇꯦꯕ ꯁꯨꯝ ꯍꯥꯏꯕꯅꯦꯕ ꯏꯁꯧꯅ ꯏꯁꯧ ꯂꯥꯡꯉꯤꯕ ꯃꯤ ꯁꯨꯝꯕꯅ ꯍꯩꯔꯤꯁꯤꯒ ꯈꯔ ꯑꯗꯨꯝ ꯍꯩꯔꯛꯀꯅꯤ ꯅꯩꯌꯦ ꯅꯩꯌꯦ ꯌꯥꯝ ꯅꯩꯌꯦ ꯃꯤ ꯆꯠꯍꯟꯕꯅ ꯃꯔꯣꯜ ꯑꯃ ꯍꯩꯔꯤꯕ ꯀꯩꯗ ꯍꯥꯏꯔꯨꯔꯅꯤ ꯑꯗꯨꯗꯤ ꯑꯩ ꯈꯪꯗꯦꯀꯣ ꯑꯗꯣ ꯑꯩ ꯍꯦꯗ ꯑꯣꯐꯤꯁꯇ ꯊꯤꯟꯕꯤꯌꯣ ꯊꯦꯡꯈ꯭ꯔꯦ ꯊꯕꯛꯅ ꯄꯩꯔꯒ ꯂꯩꯍꯧꯔꯤꯕꯅꯦ ꯍꯣꯏ ꯊꯤꯟꯕꯤꯒꯦ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯒ ꯑꯣꯐꯤꯁ ꯂꯣꯝꯗ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯥꯛꯃꯤꯟꯅꯔꯦ ꯒꯥꯔꯤ ꯊꯧꯅ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯈꯨꯠ ꯅꯥꯝꯃꯗ ꯒꯤꯌꯔ ꯄꯥꯟꯐꯝ ꯑꯗꯨꯗ ꯄꯥꯏꯍꯟꯗꯨꯅ ꯃꯥꯅ ꯑꯃꯨꯛ ꯄꯥꯏꯁꯤꯜꯂꯤ ꯊꯣꯏꯕꯤꯁꯅꯥꯅ ꯈꯨꯠ ꯇꯧꯔꯒ ꯆꯨꯡꯂꯦꯝꯕꯗ ꯌꯦꯡꯅ ꯉꯁꯤ ꯅꯪꯅ ꯄꯥꯏꯔꯤꯕ ꯑꯩꯒꯤ ꯈꯨꯠꯁꯦ ꯃꯄꯣꯛꯁꯤꯒꯤ ꯑꯣꯏꯅ ꯑꯗꯨꯝ ꯑꯁꯨꯝꯅ ꯄꯥꯏꯗꯨꯅ ꯊꯝꯕꯤꯌꯨꯀꯣ ꯄꯥꯏꯗꯣꯏꯅꯤ ꯊꯥꯗꯣꯛꯂꯔꯣꯏ ꯅꯪꯕꯨ ꯀꯅꯥꯒꯤꯁꯨ ꯑꯣꯏꯕ ꯌꯥꯔꯔꯣꯏ ꯅꯪꯕꯨ ꯑꯩꯇꯒꯤ ꯑꯣꯏꯒꯅꯤ ꯊꯣꯏꯕꯤꯁꯅꯥ ꯃꯥꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯦꯟꯖꯔꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯤ ꯆꯤꯡꯂꯦꯝꯕꯁꯨ ꯃꯥꯒꯤ ꯃꯑꯣꯡ ꯑꯗꯨꯗ ꯅꯣꯛꯂꯤ ꯒꯥꯔꯤꯁꯦ ꯅꯪ ꯑꯗꯨꯝ ꯄꯨꯈ꯭ꯔꯣ ꯍꯣꯔꯦꯟ ꯑꯩ ꯂꯧꯕ ꯑꯃꯨꯛ ꯂꯥꯛꯑꯣ ꯉꯝꯃꯔꯣꯏ ꯑꯩ ꯂꯥꯏꯟꯗ ꯑꯗꯨꯝ ꯆꯠꯆꯈꯤꯒꯦ ꯅꯪ ꯂꯥꯏꯟꯗ ꯌꯥꯝ ꯆꯠꯅꯤꯡꯕ꯭ꯔꯥꯕ ꯍꯥ ꯉꯥꯏꯈꯣꯅꯦ ꯑꯩꯅ ꯂꯥꯏꯟꯗ ꯆꯠꯀꯅꯤ ꯍꯥꯏꯔꯒ ꯅꯪꯅ ꯑꯗꯨꯛ ꯁꯥꯎꯔꯤꯗꯨꯅ ꯀꯩꯒꯤ ꯊꯣꯏꯕꯤꯁꯅꯥ ꯈꯨꯝꯐꯝ ꯈꯪꯗꯦ ꯏꯀꯥꯏꯅ ꯃꯃꯥꯏ ꯂꯩꯊꯣꯛꯈꯤꯕ ꯑꯗꯨꯗ ꯑꯃꯨꯛ ꯅꯝꯍꯪ ꯍꯪꯖꯤꯜꯂꯛꯏ ꯀꯩꯒꯤ ꯁꯥꯎꯔꯤꯅꯣ ꯍꯥꯏꯔꯒ ꯅꯪꯕꯨ ꯑꯩꯅ ꯀꯔꯝꯅ ꯂꯥꯏꯟꯗ ꯆꯠꯍꯟꯗꯣꯏꯅꯣ ꯂꯥꯏꯟꯗꯆꯠꯂꯗꯤ ꯃꯁꯛ ꯐꯖꯕꯤ ꯅꯨꯄꯤꯁꯤꯡꯅꯅꯦ ꯃꯤꯁꯧ ꯆꯪꯒꯅꯤ ꯑꯗꯨꯅꯅꯦ ꯅꯪꯁꯦ ꯃꯤꯁꯧ ꯆꯪꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯆꯤꯡꯂꯦꯝꯕ ꯋꯥ ꯈꯨꯝꯗ꯭ꯔꯦ ꯅꯣꯛꯐꯦꯠ ꯑꯃꯨꯛ ꯇꯧꯔꯛꯏ ꯋꯥꯔꯤ ꯁꯥꯟꯅ ꯂꯥꯛꯄꯅ ꯍꯦꯗ ꯑꯣꯐꯤꯁ ꯌꯧꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯂꯩꯍꯧꯔꯒꯦ ꯐꯖꯅ ꯆꯠꯂꯨꯀꯣ ꯈꯨꯠꯁꯦ ꯊꯥꯗꯣꯛꯂꯣ ꯍꯥꯏꯔꯣ ꯊꯥꯗꯣꯛꯂꯣ ꯀꯣꯟꯅ ꯑꯃꯨꯛ ꯄꯥꯏꯔꯣ ꯉꯥꯏꯈꯣꯕ ꯉꯥꯏꯍꯥꯛ ꯄꯥꯏꯈꯤꯒꯦꯕ ꯃꯈꯨꯠ ꯑꯅꯤꯃꯛꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯛꯂꯒ ꯊꯝꯂꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯐꯦꯠ ꯇꯧꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯁꯦ ꯍꯣꯔꯦꯟꯁꯨ ꯄꯥꯏꯔꯣ ꯑꯩ ꯊꯦꯡꯉꯦꯕ ꯁꯦ ꯑꯩꯒꯤ ꯏꯁꯤꯕꯧ ꯀꯣꯛꯆꯥꯛꯄꯧ ꯅꯨꯡꯁꯤꯕꯅ ꯑꯩꯒꯤ ꯀꯣꯛꯆꯥꯛꯄꯤꯁꯦ ꯆꯤꯡꯂꯦꯝꯕ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯈꯨꯠꯇꯨꯗ ꯅꯨꯡꯁꯤꯅ ꯆꯨꯞꯄꯤꯔꯗꯨꯅ ꯇꯞꯅ ꯊꯥꯗꯣꯔꯛꯏ ꯃꯃꯥꯏꯗꯨꯗꯁꯨ ꯁꯤꯛꯄꯣꯏ ꯅꯥꯟꯕꯣꯏ ꯇꯧꯕꯤꯔꯤ ꯊꯣꯏꯕꯤꯁꯅꯥ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯕꯒ ꯀꯔꯤ ꯋꯥꯈꯜ ꯂꯩꯅꯣ ꯈꯪꯗꯦ ꯆꯤꯡꯂꯦꯝꯕꯗ ꯄꯄꯤ ꯇꯧꯁꯤꯜꯂꯝꯂꯒ ꯏꯀꯥꯏꯕꯣꯏ ꯂꯥꯛꯄꯣꯏ ꯍꯟꯅ ꯌꯦꯡꯂꯝꯗꯅ ꯆꯦꯟꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯗꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯃꯥꯁꯨ ꯒꯥꯔꯤ ꯃꯃꯥꯏ ꯂꯩꯔꯒ ꯃꯣꯜꯂꯣꯝꯗ ꯂꯥꯛꯂꯦ ꯒꯥꯔꯤꯗꯒꯤ ꯍꯦꯛ ꯀꯨꯝꯊꯕꯒ ꯂꯩꯁꯅꯥꯅ ꯃꯅꯤꯡꯗꯒꯤ ꯀꯣꯟꯁꯤꯜꯂꯛꯏ ꯆꯤꯡꯂꯦꯝꯕ ꯊꯨꯅ ꯀꯣꯜꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯅꯕ ꯍꯣꯠꯅꯩ ꯅꯝꯗꯅ ꯄꯥꯏꯔꯛꯂꯤꯕ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯂꯗꯨꯅ ꯆꯤꯡꯂꯦꯝꯕ ꯁꯥꯎꯅ ꯅꯪ ꯂꯩꯁꯦ ꯑꯁꯨꯛ ꯌꯥꯝꯅ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯣꯞꯅꯕ ꯏꯀꯥꯏꯕ ꯅꯪꯅꯕ ꯍꯣꯠꯅꯩꯁꯦ ꯀꯩꯒꯤꯅꯣ ꯅꯪꯅ ꯀꯣꯛꯇꯨ ꯌꯥꯎꯗꯕ꯭ꯔꯥꯕꯅꯤꯗ ꯑꯩꯁꯦ ꯅꯪꯒꯨꯝꯕ ꯊꯔꯗ ꯀ꯭ꯂꯥꯁꯀꯤ ꯃꯤꯒ ꯃꯥꯜꯂꯨꯔꯕꯣ ꯑꯩꯕꯨ ꯀꯣꯛ ꯌꯥꯎꯗꯕ꯭ꯔꯥ ꯍꯥꯏꯗꯤ ꯀꯩꯅꯣ ꯅꯪ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯔꯛꯇ꯭ꯔꯤꯁꯦ ꯑꯩ ꯊꯥ ꯀꯌꯥ ꯁꯨꯔꯒꯦꯕ ꯆꯤꯡꯂꯦꯝꯕ ꯑꯗꯨꯃꯛ ꯊꯧꯁꯥꯗꯅ ꯑꯗꯣ ꯀꯩꯗꯧꯔꯒꯦ ꯅꯪꯅ ꯄꯥꯎ ꯐꯥꯎꯔꯛꯇ꯭ꯔꯒ ꯑꯩꯅ ꯌꯥꯝꯅ ꯋꯥꯏ ꯍꯥꯏꯁꯦ ꯅꯪꯗꯤ ꯀꯩꯝꯇ ꯈꯪꯗꯕ꯭ꯔꯥ ꯑꯩꯅꯗꯤ ꯀꯔꯤꯒꯤ ꯈꯟꯗꯣꯔꯤꯒꯦ ꯅꯪꯅ ꯑꯩꯁꯦ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯌꯣꯜꯂꯤꯁꯦ ꯀꯩꯒꯤꯅꯣ ꯑꯩ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯏꯀꯥꯏꯌꯦ ꯑꯩꯅ ꯅꯪꯉꯣꯟꯗ ꯀꯔꯤꯗ ꯏꯀꯥꯏꯕ ꯄꯤꯈ꯭ꯔꯒꯦ ꯅꯪꯅꯅꯤ ꯑꯩꯕꯨ ꯏꯀꯥꯏꯕ ꯍꯟꯖꯤꯟ ꯄꯤꯔꯤꯕ ꯑꯩ ꯅꯪꯅ ꯇꯧꯕ ꯊꯕꯛ ꯈꯨꯗꯤꯡꯗꯣ ꯈꯪꯂꯝꯃꯣꯏꯅ ꯈꯟꯕ꯭ꯔꯣ ꯅꯍꯥꯟꯗ ꯅꯠꯇ꯭ꯔꯣ ꯀ꯭ꯂꯥꯁꯤꯛ ꯒ꯭ꯔꯥꯟꯗꯦꯗ ꯅꯨꯄꯥ ꯑꯃꯒ ꯐꯝꯃꯤꯟꯅꯔꯒ ꯅꯣꯛꯇꯅ ꯀꯦꯊꯗꯅ ꯂꯩꯍꯧꯕꯗꯣ ꯅꯍꯥꯟ ꯅꯣꯡꯃꯁꯨ ꯑꯦꯟꯗ꯭ꯔꯣ ꯄꯥꯔꯛꯇ ꯅꯨꯄꯥ ꯑꯃꯒ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛꯀ ꯇꯧꯍꯧꯕ ꯅꯨꯄꯥ ꯑꯃꯒ ꯑꯃꯨꯛ ꯀꯣꯜꯂꯒ ꯆꯠꯃꯤꯟꯅꯍꯧꯕ ꯃꯣꯜꯗꯁꯨ ꯅꯨꯄꯥ ꯑꯃꯒ ꯂꯩꯍꯧꯕ ꯃꯔꯤꯁꯨ ꯊꯣꯛꯇꯕ ꯃꯤꯒꯤ ꯋꯦꯗꯤꯡ ꯔꯤꯁꯦꯞꯁꯟꯗꯨꯗ ꯅꯨꯄꯥ ꯅꯍꯥꯒ ꯂꯥꯛꯄꯁꯤꯡꯗꯣ ꯑꯩꯅ ꯅꯪꯁꯦ ꯀꯔꯤ ꯑꯣꯏꯅ ꯎꯔꯝꯅꯤ ꯍꯥꯏꯕꯗꯣ ꯈꯜꯂꯣ ꯅꯁꯥꯅ ꯃꯨꯟꯅ ꯑꯩ ꯋꯥ ꯃꯈꯥ ꯇꯥꯍꯜꯂꯛꯀꯅꯨ ꯅꯣꯏ ꯏꯃꯨꯡꯅꯅꯦ ꯅꯨꯃꯤꯗꯥꯡꯗ ꯅꯨꯄꯥꯒ ꯄꯥꯔꯇꯤ ꯆꯠꯄꯗꯣ ꯌꯥꯕ꯭ꯔꯣ ꯅꯪꯗꯤ ꯅꯪ ꯑꯩꯒ ꯁꯝꯅꯅꯤꯡꯗꯦ ꯅꯪꯒ ꯇꯤꯟꯅꯔꯨꯕ ꯂꯣꯏꯅꯔꯨꯕ ꯑꯩꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯅꯪꯅꯕꯅꯤ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯑꯆꯨꯝꯕ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯈꯨꯝꯕ ꯉꯝꯗ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯤꯗꯥꯛ ꯂꯩꯇꯦ ꯍꯥꯏꯕꯗꯨꯅꯦ ꯉꯔꯥꯡ ꯅꯍꯥꯟꯗ ꯁꯉꯥꯏꯊꯦꯜꯗ ꯈꯨꯠ ꯁꯝꯅꯔꯒ ꯆꯠꯃꯤꯟꯅꯍꯧꯕ ꯅꯨꯄꯤꯗꯨꯅ ꯀꯅꯥꯅꯣ ꯉꯔꯥꯡ ꯅꯍꯥꯟꯒꯤꯗꯨꯔꯥ ꯍꯣꯏ ꯆꯤꯡꯂꯦꯝꯕ ꯆꯥꯛꯍꯟꯒꯦ ꯈꯟꯅ ꯀꯔꯦꯝꯅꯕ ꯃꯤꯅꯣꯛ ꯑꯃꯒ ꯂꯣꯏꯅꯅ ꯑꯗꯨꯔꯥ ꯑꯩꯒꯤ ꯐ꯭ꯌꯨꯆꯔ ꯋꯥꯏꯐꯅꯤ ꯑꯗꯨ ꯀꯣꯏꯔꯕ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯩꯅ ꯅꯪꯅ ꯑꯇꯣꯞꯄ ꯀꯣꯏꯕ ꯍꯥꯏꯕꯁꯦ ꯅꯪꯁꯦ ꯑꯩꯅ ꯀꯃꯥꯏꯅ ꯈꯜꯂꯝꯒꯅꯤ ꯈꯜꯂꯣ
ꯑꯗꯨꯒ ꯅꯨꯄꯤꯗꯨꯁꯨ ꯅꯝꯆꯠ ꯅꯥꯏꯗꯕꯤ ꯑꯣꯏꯔꯝꯒꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯈꯪꯍꯧꯗꯦ ꯂꯩꯁꯅꯥꯒꯤ ꯃꯃꯥꯏꯗꯨꯗ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ꯫ ꯆꯤꯡꯂꯦꯝꯕ ꯈꯣꯟ ꯀꯜꯂꯞꯅ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯀꯔꯤꯁꯨ ꯂꯩꯇꯕꯤ ꯅꯪꯅ ꯃꯉꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ꯭ꯔꯣ? ꯑꯩꯉꯣꯟꯗ ꯍꯥꯏꯕ ꯉꯥꯡꯕꯅ ꯋꯥ ꯑꯃꯅꯤ, ꯑꯗꯨꯒ ꯃꯥꯒꯤ ꯏꯖꯠ ꯁꯣꯛꯄ ꯋꯥ ꯍꯥꯏꯔꯛꯄ ꯇꯧꯔꯛꯄ ꯈꯨꯗꯤꯡꯃꯛ ꯑꯩꯅ ꯑꯝꯇ ꯂꯦꯝꯅ ꯊꯥꯔꯣꯏ꯫ ꯑꯩꯁꯤꯕꯨ ꯅꯪꯅ ꯀꯔꯤꯅꯤ ꯀꯅꯥꯅꯤ ꯍꯥꯏꯅ ꯈꯟꯒꯦ? ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯒꯦ ꯅꯪꯅ ꯃꯤꯉꯣꯟꯗ ꯅꯣꯛꯅꯔꯤꯗꯨꯕꯣ? ꯂꯩꯁꯅꯥ ꯍꯟꯗꯛꯇꯤ ꯈꯨꯝꯐꯝ ꯈꯪꯗ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕꯗ ꯐꯥꯎꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯆꯤꯡꯂꯦꯝꯕ ꯃꯈꯥ ꯇꯥꯔꯛꯏ꯫ ꯅꯁꯥꯒꯤ ꯅꯇꯤꯛ ꯅꯒꯨꯟꯗꯤ ꯂꯩꯇꯅ ꯑꯩ ꯁꯤ ꯑꯃ ꯀꯔꯤ ꯇꯧꯁꯤꯒꯦ, ꯀꯔꯤ ꯇꯧꯔꯒ ꯀꯔꯝ ꯇꯧꯅꯤꯗꯤ ꯈꯟꯗꯦ꯫ ꯅꯨꯄꯥ ꯈꯨꯗꯤꯡꯒꯤ ꯈꯦꯠꯇꯣꯛꯀꯦ ꯆꯥꯊꯣꯛꯀꯦꯅ ꯇꯧꯔꯤꯕ ꯅꯪꯅꯁꯨ꯫ ꯅꯪ ꯍꯧꯖꯤꯛꯁꯦ ꯑꯉꯥꯡ ꯅꯠꯇ꯭ꯔꯕꯅꯤ꯫ ꯅꯁꯥꯒꯤ ꯀꯔꯤ ꯇꯧꯔꯒ ꯍꯤꯡꯒꯅꯤ ꯍꯥꯏꯕꯗꯣ ꯃꯨꯟꯅ ꯈꯜꯂꯣ꯫ ꯑꯗꯨꯒ ꯑꯃꯅ ꯋꯥ ꯑꯃꯗꯤ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ, ꯅꯪꯅ ꯍꯧꯖꯤꯛ ꯈꯜꯂꯤꯕꯁꯤꯡꯗꯣ ꯑꯩꯅ ꯂꯣꯏꯅ ꯈꯪꯉꯤ꯫ ꯑꯩꯉꯣꯟꯗ ꯁꯤꯡꯅꯕ ꯍꯧꯔꯛꯄ ꯃꯤ ꯈꯨꯗꯤꯡꯃꯛ ꯑꯩꯅꯅꯦ ꯅꯨꯄꯥ ꯑꯣꯏꯒꯦꯔꯥ ꯅꯨꯄꯤ ꯑꯣꯏꯒꯦꯔꯥ ꯂꯦꯝꯅ ꯑꯝꯇ ꯊꯥꯗꯦ ꯍꯥꯏꯕꯁꯦ ꯃꯨꯟꯅ ꯈꯪꯖꯤꯜꯂꯨ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯒ ꯃꯥꯟꯅꯗꯕꯒꯨꯝ ꯅꯨꯄꯤꯁꯤꯡꯁꯨ ꯃꯥꯟꯅꯗꯦ꯫ ꯅꯣꯏꯒꯨꯝꯕ ꯅꯨꯄꯤꯁꯤꯅꯤ ꯅꯨꯄꯥꯅ ꯁꯥꯟꯅꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯤꯕꯁꯦ, ꯈꯪꯂꯕ꯭ꯔꯥ? ꯉꯥꯏꯍꯥꯛꯀꯤ ꯅꯨꯡꯉꯥꯏꯕ ꯊꯤꯕꯗ꯫ ꯑꯣ, ꯑꯗꯨꯗꯤ ꯑꯩꯁꯨ ꯅꯪꯅ? ꯑꯧ ꯃꯥꯅꯦ, ꯑꯩꯁꯨ ꯅꯪꯕꯨ ꯉꯥꯏꯍꯥꯛꯀꯤ ꯕꯤꯠꯇ ꯅꯨꯡꯉꯥꯏꯅꯕ ꯀꯣꯏꯕꯅꯦ꯫ ꯅꯪꯁꯦ ꯑꯩꯅ ꯀꯌꯥ ꯄꯥꯝꯗꯦ꯫ ꯑꯩꯅ ꯀꯣꯏꯔꯛꯄ ꯅꯨꯄꯤꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯩꯒꯤ ꯊꯃꯣꯏꯅ ꯈꯣꯏꯗꯥꯕ ꯅꯨꯄꯤ ꯑꯃꯠꯇꯁꯨ ꯌꯥꯎꯗꯦ ꯍꯥꯏꯕꯁꯦ ꯅꯁꯥꯅ ꯈꯪꯉꯨ꯫ ꯑꯗꯨꯅ ꯅꯪꯁꯨ ꯄꯥꯝꯗꯦ꯫ ꯍꯥꯟꯅ ꯄꯥꯝꯂꯝꯂꯕꯁꯨ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯂꯝꯆꯠꯇꯨꯅ ꯄꯥꯝꯗ꯭ꯔꯦ꯫ ꯑꯩꯅ ꯍꯧꯖꯤꯛ ꯈꯪꯅꯔꯤꯕꯁꯦ ꯅꯪꯒ ꯌꯦꯡꯅꯔꯨꯔꯗꯤ ꯅꯪꯁꯦ ꯂꯧꯈꯠꯄ ꯌꯥꯕ ꯃꯇꯥꯡ ꯑꯃꯇ ꯍꯦꯛ ꯌꯥꯎꯗ꯭ꯔꯦ꯫ ꯅꯪꯒ ꯃꯥꯒꯗꯤ ꯀꯩꯗꯧꯅꯨꯡꯗ ꯂꯝꯕ ꯌꯥꯔꯣꯏ꯫ ꯆꯤꯡꯂꯦꯝꯕꯒ ꯂꯩꯁꯅꯥꯒ ꯒꯥꯔꯤ ꯄꯥꯛ ꯑꯗꯨꯋꯥꯏꯗ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯋꯥꯏꯗ ꯂꯩꯔꯤꯕ ꯃꯤꯁꯤꯡꯅ ꯂꯣꯏꯅ ꯌꯦꯡꯂꯤꯕꯅꯤ꯫ ꯆꯤꯡꯂꯦꯝꯕ ꯋꯥ ꯈꯔ ꯇꯞꯊꯔꯒ, ꯅꯪ ꯑꯩꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯏꯟꯅꯔꯛꯀꯅꯨ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗꯒꯤ ꯍꯦꯟꯕ ꯑꯍꯦꯟꯕ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯍꯜꯂꯛꯅꯕ ꯏꯟꯚꯥꯏꯠ ꯇꯧꯔꯛꯀꯅꯨ꯫ ꯅꯪꯒ ꯋꯥꯊꯤ ꯁꯨꯔꯨꯗꯅ ꯃꯇꯝꯁꯦ ꯂꯣꯏ ꯃꯥꯡꯈ꯭ꯔꯦ꯫ ꯃꯇꯝꯁꯦ ꯈꯔ ꯂꯤꯛꯅ ꯁꯤꯖꯤꯟꯅꯧ꯫ ꯍꯧꯖꯤꯛꯁꯦ ꯌꯥꯝꯅ ꯆꯥꯎꯈꯠꯂꯕꯅꯤ꯫ ꯅꯌꯨꯝꯗ ꯈꯔ ꯆꯥꯔꯒ ꯈꯔ ꯀꯦꯔꯒ ꯐꯤꯖꯣꯜ ꯐꯖꯕ ꯁꯦꯠꯂꯒ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯣ ꯊꯥꯗꯣꯛꯑꯣ, ꯑꯩ ꯆꯠꯂꯦ꯫ ꯋꯥꯍꯩꯁꯤꯡ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯟꯅ ꯐꯥꯎꯕ ꯌꯦꯡꯂꯝꯗꯅ ꯆꯠꯈ꯭ꯔꯤ ꯆꯤꯡꯂꯦꯝꯕ꯫ ꯂꯩꯁꯅꯥ ꯉꯁꯤꯗꯤ ꯃꯥꯒꯤ ꯄꯤꯔꯥꯡꯗꯨ ꯆꯦꯟꯊꯔꯛꯂꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥ ꯑꯗꯨꯗ ꯏꯀꯥꯏꯗꯨꯅ ꯀꯞꯄ ꯅꯠꯇꯦ, ꯃꯉꯣꯟꯗ ꯌꯦꯡꯅꯔꯛꯂꯤꯕ ꯃꯤꯌꯥꯝ ꯑꯗꯨꯗ ꯏꯀꯥꯏꯗꯨꯅ ꯀꯞꯂꯤꯕꯅꯤ꯫ ꯊꯨꯅ ꯃꯥꯁꯨ ꯃꯥꯒꯤ ꯒꯥꯔꯤꯗꯨ ꯊꯧꯔꯗꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯒꯥꯔꯥꯖꯇ ꯐꯥꯎꯕ ꯊꯧꯖꯤꯜꯂꯝꯗꯅ ꯃꯥꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯀꯞꯂꯤ꯫ ꯂꯩꯁꯅꯥꯒꯤ ꯃꯃꯥꯁꯨ ꯃꯆꯥꯅ ꯀꯞꯂꯒ ꯆꯦꯟꯁꯤꯜꯂꯛꯄꯗꯨꯗ ꯃꯥꯁꯨ ꯄꯥꯈꯠꯅ ꯃꯆꯥꯅꯨꯄꯤꯒꯤ ꯀꯥꯗ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯂꯩꯁꯅꯥ ꯐꯃꯨꯡꯗ ꯑꯣ ꯈꯣꯡꯅ ꯀꯞꯂꯗꯨꯅ ꯂꯩꯔꯦ꯫ ꯃꯆꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ, ꯏꯕꯦꯝꯃ ꯀꯔꯤ ꯇꯧꯔꯒꯦ? ꯃꯃꯥ, ꯑꯩ ꯉꯁꯤꯗꯤ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯆꯤꯡꯂꯦꯝꯕꯅ ꯑꯩꯕꯨ ꯏꯆꯥꯕꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯁꯦ? ꯑꯩꯕꯨ ꯅꯨꯄꯤ ꯑꯃꯒ ꯀꯝꯄ꯭ꯌꯨꯇꯔꯁꯨ ꯇꯧꯔꯛꯂꯗꯨꯅ ꯑꯩꯕꯨ ꯊꯤꯅ ꯆꯩꯔꯛꯏ꯫ ꯀꯞꯅ ꯀꯞꯅ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤꯡꯗꯨ ꯇꯝꯂꯔꯦ꯫ ꯃꯃꯥꯗꯨꯁꯨ ꯑꯣꯟꯊꯣꯛꯄꯅꯤ, ꯃꯤ ꯑꯃꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯣ ꯀꯔꯤꯝꯇ ꯈꯟꯊꯗꯕꯤꯗ, ꯀꯔꯤ ꯑꯩꯒꯤ ꯏꯆꯥꯕꯨ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯄꯤꯔꯛꯄ? ꯃꯥꯕꯨ ꯀꯅꯥ ꯑꯣꯏꯔꯤꯒꯦ? ꯈꯪꯅꯤ, ꯍꯌꯦꯡ ꯃꯌꯨꯝꯗ ꯆꯠꯇꯨꯅ ꯊꯤꯅ ꯆꯩꯔꯨꯒꯦ꯫ ꯆꯤꯡꯂꯦꯝꯕ ꯁꯥꯎꯅꯤꯡꯕꯅ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗ꯭ꯔꯦ꯫ ꯇꯧꯔꯨꯕ ꯊꯕꯛ ꯄꯨꯝꯕꯁꯨ ꯁꯥꯎꯅꯤꯡꯕꯒꯤ ꯃꯌꯥꯏꯅ ꯇꯧꯕꯁꯨ ꯉꯝꯗ꯭ꯔꯦ꯫ ꯉꯁꯥꯏꯒꯤ ꯂꯩꯁꯅꯥꯒ ꯃꯥꯒ ꯇꯧꯈꯤꯕ ꯑꯗꯨꯗ ꯇꯦꯟꯁꯟ ꯑꯗꯨꯗ ꯃꯊꯥ ꯁꯥꯅ ꯐꯝꯂꯤ꯫ ꯃꯣꯜ ꯑꯗꯨꯗꯁꯨ ꯉꯁꯥꯏ ꯇꯧꯈꯤꯕꯗꯣ ꯎꯍꯧꯕ ꯌꯥꯎꯔ ꯃꯥꯜꯂꯦ, ꯋꯥꯊꯤ ꯁꯨꯔꯦ꯫ ꯋꯥꯊꯤꯁꯤꯡꯗꯨ ꯇꯥꯔꯨꯔꯒ ꯍꯦꯟꯅ ꯁꯥꯎꯕꯁꯨ ꯍꯦꯟꯒꯠꯂꯛꯂꯦ꯫ ꯖꯣꯁ ꯆꯤꯡꯂꯦꯝꯕꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯤꯌꯥꯝꯅ ꯆꯤꯕꯣꯟ ꯉꯥꯡꯅꯕꯁꯤꯡꯗꯨ ꯇꯥꯔꯒ ꯆꯤꯡꯅꯥꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯒ, ꯀꯩꯗꯧꯔꯒꯦ? ꯀꯩꯁꯨ ꯇꯧꯗꯦ꯫ ꯃꯤ ꯃꯌꯥꯝꯅ ꯍꯥꯏꯅꯔꯤꯁꯤꯕꯨ ꯆꯨꯝꯕ꯭ꯔꯣ? ꯍꯥꯏꯅꯔꯕꯅꯤꯅ ꯆꯨꯝꯕ ꯇꯥꯔꯦꯗꯅ꯫ ꯅꯨꯄꯤꯗꯣ ꯀꯅꯥꯅꯣ? ꯀꯔꯤ ꯍꯥꯏꯔꯝꯂꯤꯅꯣ? ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯑꯩꯁꯦ ꯃꯥꯅ ꯂꯨꯄꯥ 10ꯗ ꯌꯣꯜꯂꯝꯃꯦꯗꯅ꯫ ꯅꯍꯥꯟꯗꯁꯨ ꯑꯩꯕꯨ ꯂꯨꯄꯥ 10ꯗ ꯌꯣꯟꯈꯤꯗꯕ ꯉꯥꯏꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯉꯁꯤꯁꯨ ꯑꯃꯨꯛ꯫ ꯅꯨꯄꯤꯁꯤꯡꯁꯦ ꯌꯥꯝꯅꯕꯨ ꯅꯣꯛꯅꯤꯡꯉꯛꯏꯗ꯫ ꯀꯩꯅꯣ? ꯑꯩꯅ ꯍꯪꯕꯅ ꯑꯃ ꯅꯪꯅ ꯈꯨꯝꯕꯅ ꯑꯃ꯫ ꯅꯀꯣꯛꯇꯨ ꯆꯥꯛꯂꯛꯑꯅꯨꯀꯣ, ꯀꯔꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯅꯦ? ꯂꯩꯁꯅꯥꯅ ꯑꯩꯁꯦ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯉꯁꯤꯅꯦ ꯂꯨꯄꯥ 90ꯗ ꯌꯣꯜꯂꯝꯃꯤ꯫ ꯑꯩꯁꯦ ꯀꯌꯥꯝ ꯍꯣꯡꯂꯒꯦ ꯈꯪꯗ꯭ꯔꯤ꯫ ꯖꯣꯁ ꯅꯣꯛꯐꯦꯠ ꯇꯧꯅ, ꯀꯣꯔꯤꯌꯟ ꯗ꯭ꯔꯃꯥꯗ ꯍꯦꯔꯣꯗ ꯁꯥꯏꯠ ꯍꯦꯔꯣꯏꯅꯤꯅ ꯀꯣꯟꯁꯤꯜꯂꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯔꯤꯔꯕ? ꯏ ꯌꯥꯝ ꯀꯥꯏ ꯍꯥꯏꯁꯤꯅꯤꯀꯣ, ꯇꯨꯃꯤꯟ ꯂꯩꯌꯨ꯫ ꯀꯩꯁꯨ ꯇꯧꯔꯣꯏꯁꯦ꯫ ꯆꯒꯠꯅꯕ ꯅꯨꯄꯤꯗꯨꯕꯣ, ꯃꯗꯨꯏ ꯅꯨꯄꯤꯗꯣ ꯀꯩꯅꯣꯝꯃ ꯏꯇꯧ ꯇꯧꯏꯅꯦ, ꯃꯃꯥꯏꯅ ꯃꯔꯣꯜ ꯑꯃ ꯏꯀꯥꯏꯕ ꯈꯪꯗ꯭ꯔꯤꯕ꯫ ꯑꯩꯉꯣꯟꯗ ꯐꯥꯎꯕ ꯄ꯭ꯔꯄꯣꯁꯀ ꯇꯧꯁꯤꯜꯂꯛꯏ꯫ ꯑꯁꯦꯡꯕꯅꯦ, ꯌꯦꯡꯒꯦꯔꯣ? ꯏꯕꯥꯅꯤꯅ ꯊꯥꯅꯔꯤꯕ ꯃꯦꯁꯦꯁ ꯃꯌꯥꯝꯁꯦ꯫ ꯑꯩꯁꯨ ꯑꯗꯨꯝ ꯈꯥꯏꯕꯅꯤ, ꯌꯥꯔꯗꯤ ꯈꯥꯏꯍꯧꯔꯒꯦꯅ꯫
ꯖꯣꯁ ꯃꯥꯒꯤ ꯐꯣꯟꯗꯣ ꯄꯨꯊꯣꯛꯇꯨꯅ ꯂꯩꯁꯅꯥꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡꯗꯣ ꯂꯣꯏꯅ ꯄꯥꯍꯜꯂꯤ꯫ ꯃꯦꯁꯦꯟꯖꯔꯗ ꯐꯥꯎꯕ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯔꯦꯀꯣꯔꯗꯁꯨ ꯇꯥꯍꯜꯂꯤ꯫ "What the fuck? ꯑꯁꯨꯛ ꯆꯥꯎꯈꯠꯇꯕ ꯅꯨꯄꯤꯁꯤꯗꯤ! ꯑꯗꯨꯏ ꯅꯨꯄꯤꯗꯣ ꯄꯨꯔꯥ ꯀꯩꯅꯣꯝꯅꯦ ꯍꯥꯏꯁꯤꯅꯤ꯫ ꯀꯥꯟꯅꯗꯦ, ꯁꯥꯎꯔꯨꯅꯨ ꯑꯗꯨꯏ ꯅꯨꯄꯤꯗꯣ꯫ ꯑꯦꯠꯁꯀ ꯄꯪꯗꯅꯅꯦ ꯁꯣꯏꯔꯦ ꯍꯥꯏꯁꯤꯅꯤ꯫ ꯁꯛꯇꯥꯃꯛꯅ ꯑꯋꯥꯡ-ꯄꯤꯌꯣꯁꯤꯗ ꯂꯩꯗꯧꯕꯤ ꯅꯨꯄꯤ ꯍꯦꯛ ꯃꯥꯜꯂꯗꯅ꯫ ꯑꯗꯣ ꯅꯪꯕꯨ ꯉꯁꯤꯗꯒꯤ ꯗ꯭ꯔꯥꯏꯚꯔ ꯑꯣꯜꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯇꯥꯏꯗ." "ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯍꯧꯔꯕꯅꯤ꯫ ꯅꯍꯥꯟꯁꯨ ꯖꯒꯠꯅꯕꯤꯗꯨꯅꯦꯅ ꯆꯩꯍꯧꯔꯒ ꯃꯍꯥꯏꯔꯣꯝꯗꯅ ꯑꯩꯁꯦ ꯉꯁꯤ ꯊꯦꯝꯕ ꯀꯌꯥꯗꯤ ꯋꯥꯈ꯭ꯔꯦ꯫ ꯍꯣꯏ ꯑꯗꯣ ꯅꯪꯅ ꯑꯃꯇ ꯂꯥꯏꯌꯦꯡꯊꯣꯛꯑꯣ ꯅꯣꯏ ꯅꯨꯄꯤꯗꯣ꯫ ꯇꯞꯅ ꯇꯞꯅ ꯇꯧꯔꯒꯦ ꯏꯆꯦꯅꯤ ꯏꯕꯨꯡꯉꯣ." ꯊꯣꯏꯕꯤꯁꯅꯥ ꯃꯊꯟꯇꯅ ꯑꯣꯐꯤꯁꯀꯤ ꯊꯕꯛ ꯃꯌꯥꯝꯗꯨ ꯇꯧꯔꯤ꯫ ꯏꯔꯥꯏꯂꯩꯃꯁꯨ ꯊꯣꯏꯕꯤꯁꯅꯥꯒꯤ ꯃꯇꯦꯡꯗꯨ ꯄꯥꯡꯂꯤꯕꯅꯤ꯫ ꯕꯣꯔꯤꯁꯅ ꯇꯧꯔꯝꯗꯕ ꯊꯕꯛ ꯃꯌꯥꯝꯗꯣ ꯉꯁꯤꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯈꯔ ꯈꯔ ꯇꯧꯕꯗ ꯉꯁꯤꯗꯤ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯏꯁꯣꯔꯒꯁꯦ ꯍꯧꯖꯤꯛꯇ ꯅꯦꯅꯥ ꯇꯥꯅ ꯍꯣꯜꯂꯤꯅꯦꯍꯦ꯫ ꯑꯗꯣ ꯊꯣꯏ, ꯅꯪꯁꯨ ꯋꯥꯗꯅꯕ MD ꯑꯃ ꯈꯟꯅꯕ ꯇꯧꯁꯤ꯫ ꯅꯠꯇ꯭ꯔꯗꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯗꯤ ꯁꯝ ꯈꯔ ꯈꯔ ꯍꯧꯔꯤꯁꯦ ꯑꯃꯠꯇ ꯍꯧꯔꯔꯣꯏ ꯑꯩꯈꯣꯏ ꯑꯅꯤ꯫ ꯑꯩꯁꯨ ꯈꯪꯉꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯃꯇꯤꯛ ꯆꯥꯕ ꯑꯝꯇ ꯌꯥꯎꯗꯦ꯫ ꯑꯗꯨꯅ ꯑꯩꯅꯅꯦ ꯏꯁꯥꯅ ꯑꯣꯏꯅ ꯇꯧꯖꯔꯤꯕꯅꯤ꯫ ꯍꯣꯏꯁꯦ, ꯑꯗꯣ ꯑꯍꯤꯡꯕ ꯊꯛꯁꯤꯔꯣ? ꯍꯣꯏ, ꯌꯥꯏꯌꯦ꯫ ꯏꯔꯥꯏꯂꯩꯃ ꯃꯄꯥꯟꯗ ꯍꯧꯒꯠꯂꯒ ꯑꯌꯤꯡꯕ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯊꯣꯏꯕꯤꯁꯅꯥ ꯊꯣꯡꯅꯥꯎ ꯃꯄꯥꯟꯗ ꯂꯦꯞꯂꯒ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯨ ꯌꯦꯡꯂꯤ꯫ ꯀꯔꯤ ꯈꯜꯂꯨꯕꯅꯣ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯐꯣꯟꯗꯨ ꯂꯧꯔꯗꯨꯅ ꯊꯃꯣꯏꯒꯤ ꯃꯕꯨꯡꯉꯣ ꯊꯥꯕ ꯅꯝꯕꯔꯗꯨꯗ ꯀꯣꯜ ꯇꯧꯔꯤ꯫ ꯍꯜꯂꯣ, ꯀꯩ ꯍꯥꯏꯒꯦ? ꯍꯧꯖꯤꯛ ꯄꯥꯁꯣꯏꯗ ꯆꯠꯂꯨꯁꯤ, ꯂꯧꯕ ꯂꯥꯛꯑꯣ꯫ ꯄꯥꯁꯣꯏꯗ ꯀꯔꯤ ꯂꯩꯒꯦ ꯍꯥꯏꯁꯦ? ꯑꯩꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯇꯦꯜ ꯁ꯭ꯇꯣꯔ ꯑꯃ ꯍꯥꯡꯉꯦꯅ ꯇꯧꯔꯤꯗꯣ ꯁ꯭ꯇꯥꯐ ꯈꯔ ꯂꯧꯔꯦ꯫ ꯉꯁꯤ ꯌꯣꯟꯅꯕ ꯄꯣꯠꯁꯤꯡꯗꯣ ꯌꯧꯔꯛꯀꯅꯤꯅ ꯍꯥꯏꯕꯅꯤ꯫ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯑꯣꯏꯅ ꯑꯝꯇ ꯆꯠꯃꯤꯟꯅꯔꯨꯁꯤ, ꯌꯥꯒꯗ꯭ꯔꯣ? ꯌꯥꯅꯤ, ꯀꯔꯤꯒꯤ ꯌꯥꯗꯔꯦ? ꯅꯪꯕꯨ ꯀꯩꯗꯧꯔꯤꯒꯦ? ꯊꯕꯛꯀ ꯀꯣꯝꯂꯕꯣ? ꯀꯣꯝꯂꯤ꯫ ꯐꯔꯦ ꯐꯔꯦ, ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯝꯂꯣꯀꯣ, ꯑꯩ ꯂꯥꯛꯅꯕ ꯇꯧꯔꯒꯦ꯫ ꯆꯤꯡꯂꯦꯝꯕ ꯃꯣꯜꯗ ꯉꯥꯏꯍꯥꯛ ꯂꯩꯔꯝꯂꯒ ꯊꯣꯏꯕꯤꯁꯅꯥꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯃꯇꯧ ꯆꯟꯗꯥꯟꯁꯤꯡꯗꯨꯗꯤ ꯃꯥꯒꯤ ꯃꯇꯧ ꯎꯔꯒ ꯋꯥꯔꯤ ꯁꯥꯟꯅꯍꯧꯔꯤ꯫ ꯏꯕꯥꯏꯁꯦ ꯅꯨꯄꯤꯅ ꯍꯥꯏꯕ ꯑꯁꯦꯡꯕ ꯗ꯭ꯔꯥꯏꯚꯔ ꯑꯣꯟꯗꯣꯔꯤꯅꯦ꯫ ꯇꯣꯂꯣꯞ ꯍꯦꯟꯒꯠꯍꯜꯂꯣꯅ ꯊꯧꯖꯤꯟꯁꯤ꯫ ꯇꯣꯂꯣꯞ ꯀꯣꯟꯅꯗ꯭ꯔꯕ ꯅꯪꯒꯤ? ꯑꯩꯒꯤ ꯅꯠꯇꯦꯍꯦ, ꯑꯩꯈꯣꯏ ꯗ꯭ꯔꯥꯏꯚꯔꯒꯤ ꯋꯥꯅꯤ꯫ ꯍꯥꯏꯍꯧꯁꯤ꯫ ꯁꯣꯝꯗꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯄꯥꯁꯣꯏꯗ ꯂꯥꯛꯇꯨꯅ ꯃꯥꯒꯤ ꯑꯅꯧꯕ ꯗꯨꯀꯥꯟ ꯑꯗꯣ ꯄꯣꯠ ꯆꯩꯁꯨ ꯂꯥꯛꯄꯒꯤ ꯄꯣꯠ ꯆꯩ ꯑꯦꯟꯇ꯭ꯔꯤ ꯇꯧꯕ ꯑꯃꯗꯤ ꯄꯣꯠ ꯆꯩꯁꯤꯡ ꯍꯥꯞꯆꯤꯜꯂꯕꯁꯤꯡꯗꯨ ꯌꯦꯡꯂꯤ꯫ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 5 ꯈꯛꯇ ꯍꯥꯟꯅ ꯊꯕꯛꯇꯨ ꯇꯧꯍꯜꯂꯤ꯫ ꯆꯤꯡꯂꯦꯝꯕꯁꯨ ꯃꯇꯦꯡ ꯄꯥꯡꯕ ꯑꯣꯏꯅ ꯄꯣꯠ ꯆꯩ ꯁꯦꯝꯃꯤꯟꯅꯕꯗꯨ ꯌꯥꯎꯔꯤ꯫ ꯆꯤꯡꯂꯦꯝꯕꯅ ꯍꯥꯏꯐꯦꯠ ꯂꯩꯊꯣꯔꯛꯄꯗ ꯃꯥꯅ ꯌꯥꯝ ꯇꯣꯏꯅ ꯎꯈꯤꯕ ꯅꯨꯄꯥ ꯑꯃ ꯌꯥꯎꯔꯝꯕ ꯑꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯀꯤꯟꯅ ꯊꯤꯜꯂꯤ꯫ ꯊꯕꯛ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯃꯗꯤ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯄꯨꯝꯅꯃꯛ ꯊꯣꯏꯕꯤꯁꯅꯥꯁꯨ ꯌꯥꯎꯅ ꯃꯈꯣꯏ ꯂꯣꯏꯅ ꯆꯤꯡꯂꯦꯝꯕꯗ ꯉꯛꯅ ꯌꯦꯡꯅꯗꯨꯅ ꯂꯩꯔꯤ꯫